Kuki Militant singna fajankhiba angang ahum amadi nupi ahum punna meeoi taruk minungsi yenglaga makhoigi punsi kanbiduna Tekta Kaidana Thadokrakpana Aphaba Oigani haina Congress Legislature Party CLP Leader Okram Ibobi na phongdokkhre ngasi babu parada leiba CLP Leader O Ibobi ki official quarter da pangthokhiba paugi mifamda khundrakpam AC MLA Thokchom Lokeshwar Suknu AC MLA Kangujam Ranjit Khangabok AC MLA Surjakumar Okram hanagi minister oiramba Moirangthem Oken amadi and Loken Sarugyaki O Ibobi na makha taraduna Chahi ama hena chatharakliba irang asi numit kharani asida hena kankhalakpana horel hayeng kari thokani haiba tamba ngamde maramasina India amadi Manipur lengak na cheksin thorang lokhatna ba pukning singsinki jiribam da thokiba thodokta meeoi kaya mesi mina yawkhibaga loinana lanthum kaya amangata thokiba yamna nungaite karisu khangjadaba angang ahum amadi nupi ahum adu meeoi bagi minungsi yenglaga thadokpiragu miyamgi punsi amadi lanthum kanma ngamdrabadi lengak asi leibagi kari kanari bagi BJP की लेंगाक ओइसनु कांग्रेस की लेंगाक ओइसनु मियाम की पुंसी कन बहाइबसी लेंगाक के थौदांगनी मणिपुर असि इंडिया के मनुंग चन लेबा स्टेट अमनि हाइबा सेंटर न खंगद्रबरा चही अनि हेन इरांग थोक्तुना मियोय कयागे पुंसी मांगख्रबा अमदि मियोय लिसिंग हुफु हेनबना रिलीफ कैंपता सासन थंबगुम थंबा हाइबसी मालेम की करंबा मफमदा लेरमगदगे सेंटर अमदि मणिपुर लेंगाक न इरांग असि लोइशनगे हाइरबदि नाकलनी की मिहुत सिंग तोंगान तोंगान कौदुना वारी सानरबा मतुंग मखोइना पामलिबा दु करिनो खंगलबा मतुंग पुन्ना वारी सानदुना वारोइसिन पुरकननबा होनगदबनी इरांग असिगा मरी लेनना कांग्रेस पार्टी ना पीएम मोदी उननबा कयारक होनरबसु हौजिक फावबा अपॉइंटमेंट फंगदना लेरी मणिपुर मियामना पीएम मोदी मणिपुर दा लाखनबा हाइजरबसु हौजिक फावबा लाक्तना लेरीबा असिना ताकपदी मणिपुर असि इंडिया गी लेबाक अमनि हाइना खंदना मखोइ मसेन हाटनरसनु हाइना थंबगा चप मानै हाइना फोंदोखी Hojik phagriba captive thakmiba karimta khangjadaba angang macha ahum nupi ahum se chumba lanbana tonganba mani mioibagi minungsiga loinana thadokpirakpana khwaidagi asingba achumba decision oigani haibasini akoigi party gi side tagi koi appeal tawjaningse ado koi hanjan nadi haire state amada leiriba government center da sarkar pairiba government asiga party ama khakta oiba adu masi meeoi bagi migi punsi migi lanthum life and property ngakpa ngamdraba protect tawba ngamdraba meeoi bagi punsi save tawba ngamdraba si government si leibagi artha leibra khoi government le hening de bagi wanati koina haijabadi sibu hingna pharga thamma phauda center da paliba sarkar se Prime Minister, Home Minister si Manipur da laiba praja sing si moina kari oina ubono tuminti kang dauna mi natti na khallaba jala Government of India na state governments da mateng pangbiraga na solution ama puramba yarabani na idi khanjeba violence ki mafam leite wari sanarga waroisin puraknana ba adunatana idi atai atokpa leigani na idi thajde